ꯅꯪꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯆꯥꯕꯣꯛꯇꯕꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡꯅ ꯕꯦꯕꯤ ꯔꯥꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯈꯨꯟ ꯑꯃꯗ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ. ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯔꯤꯅꯤ. ꯂꯩꯃ, ꯈꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕ, ꯑꯗꯨꯒ ꯇꯣꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯔꯣ. ꯃꯈꯣꯏ ꯃꯔꯤꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯣ. ꯊꯔꯣꯅ ꯇꯣꯝꯕ ꯃꯉꯣꯟꯗ ꯃꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯂꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯔꯣ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯉꯝꯂꯝꯗꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯎꯕ ꯌꯥꯎꯕ ꯉꯝꯕꯗꯣ ꯂꯩꯇ꯭ꯔꯤ. ꯃꯁꯤꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯒ ꯃꯀꯨ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯅꯤꯃꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯂꯩꯃꯃꯥꯗꯤ ꯃꯥꯒꯤ ꯃꯃꯧ ꯊꯔꯣ ꯃꯉꯣꯟꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯊꯔꯣ ꯃꯍꯥꯛꯄꯨ ꯍꯦꯛꯇ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯂꯤ. ꯊꯔꯣ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯂꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤక్ ꯁꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯔꯣꯕꯨ ꯂꯩꯃꯅ ꯁꯦꯔꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯤ. ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯄꯤꯗꯦ, ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯍꯟꯒꯗꯧꯔꯤ ꯍꯥꯏꯅ ꯇꯥꯊꯤ ꯂꯣꯏꯅꯕꯤꯕ ꯍꯧꯔꯛꯂꯤ. ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯔꯣꯏ, ꯑꯉꯥꯡ ꯑꯃ ꯁꯥꯒꯩ ꯑꯁꯤꯒꯤ ꯊꯝꯗꯕ ꯌꯥꯔꯣই, ꯏ ꯑꯃ ꯂꯩꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅꯃꯛ ꯍꯦꯛꯇ ꯃꯔꯩ ꯃꯌꯥꯝ ꯑꯃ ꯃꯅꯝ ꯇꯧꯕ ꯍꯧꯔꯛꯂꯤ. ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯅꯤ. ꯉꯁꯤꯗꯤ ꯊꯔꯣꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯄꯗꯣ ꯃꯇꯝ ꯈꯖꯤꯛ ꯆꯣꯟꯊꯅ ꯍꯧꯒꯠꯂꯝꯃꯤ. ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯅꯦꯝ ꯂꯩꯃꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯤꯠꯇꯨꯅ ꯂꯩꯔꯝꯂꯤ. ꯃꯗꯨ ꯎꯕꯗ ꯊꯔꯣ ꯃꯍꯥꯛꯇꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ. ꯏꯃꯥ, ꯌꯥꯔꯅꯤꯌꯦ. ꯁꯦ, ꯏꯃꯥꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛꯁꯤꯡꯁꯦ ꯍꯦꯛꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯋꯥꯏꯗꯣ ꯑꯩ ꯁꯤꯠꯂꯒꯦ. ꯏꯃꯥ ꯇꯣꯛꯄꯤꯔꯣ. ꯑꯩꯅ ꯃꯍꯨꯠ ꯑꯗꯨꯝ ꯁꯤꯟꯖꯗꯨꯅ ꯇꯧꯖꯍꯧꯔꯒꯦꯕ. ꯂꯩꯃꯃꯥꯁꯨ ꯈꯨꯝꯂꯛꯏ ꯁꯧ ꯂꯥꯎꯗꯨꯅ. ꯑꯣ ꯏꯕꯦꯝꯃ, ꯄꯦꯝꯃ, ꯍꯩ, ꯌꯥꯔꯦꯀꯣ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯄꯛꯇ꯭ꯔꯦ, ꯅꯇꯥꯇꯣ ꯇꯧꯔꯛꯂꯅꯨ. ꯊꯕꯛ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯅꯥ ꯂꯧꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯉꯁꯥꯏ ꯃꯈꯩꯅ ꯇꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯔꯛꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯅ ꯊꯕꯛ ꯐꯕꯤ ꯁꯥꯕꯤꯔꯤꯕ ꯏꯅꯥꯛꯁꯤꯗ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯀꯁꯦ ꯏꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯀꯣ. ꯊꯔꯣꯗꯣ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯏ ꯇꯍꯥꯅ. ꯊꯔꯣꯅ, ꯏꯃꯥ, ꯑꯩ ꯇꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯅꯠꯇꯤꯌꯦ. ꯇꯁꯦꯡꯅ ꯍꯛꯆꯥꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ. ꯑꯗꯣ ꯐꯔꯦ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣꯕ. ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯑꯣꯏꯅ ꯑꯃꯨꯛ ꯅꯥꯟꯅ ꯐꯖꯅ ꯇꯧꯖꯔꯒꯦ ꯏꯃꯥ. ꯁꯦ, ꯇꯣꯛꯄꯤꯔꯣ ꯍꯥꯏꯕ. ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯊꯔꯣꯗꯣ ꯃꯅꯦꯝ ꯂꯩꯃꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯏ. ꯑꯗꯨꯕꯨ ꯂꯩꯃꯃꯥꯅ ꯁꯠ ꯊꯔꯣ ꯃꯥꯕꯨ ꯏꯟꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯍꯩ, ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ. ꯀꯔꯤꯒꯤ ꯅꯥꯕꯅꯣꯕ? ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯒꯟꯈ꯭ꯔꯦ. ꯅꯪ ꯑꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯔꯨꯕ ꯏꯃꯧꯅꯤ. ꯑꯗꯨꯕꯨꯅꯦ, ꯅꯪꯗꯤ ꯎꯍꯩ ꯌꯥꯟꯗꯕꯤ, ꯍꯧꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯎ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯅꯦ ꯅꯪꯁꯦ ꯂꯦꯞꯅ ꯀꯪꯕꯤ ꯍꯥꯏꯕꯗೋ ꯑꯣꯏꯔꯦ ꯏꯕꯦꯝꯃ. ꯏꯪꯈꯣꯜꯁꯤꯗ ꯍꯧꯕꯤ ꯎ, ꯃꯍꯩ ꯌꯥꯜꯂꯨ ꯌꯥꯟꯗꯕꯤ, ꯃꯄꯥꯟ ꯇꯝꯗꯕꯤ ꯂꯩꯕ, ꯃꯧ ꯑꯣꯏꯔꯕꯁꯨ ꯃꯧ ꯆꯥꯕꯣꯛꯇꯕꯤ ꯃꯧ ꯍꯥꯏꯗꯣ ꯅꯪꯅ ꯍꯦꯛ ꯑꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ. ꯊꯔꯣ ꯃꯍꯥꯛ ꯃꯅꯦꯝꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏꯗꯣ ꯁꯥꯊꯤꯅ ꯁꯣꯛꯈ꯭ꯔꯦ. ꯍꯥꯏꯔꯛꯂꯤ ꯇꯞꯂꯤ. ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯅꯃꯧꯗ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯏꯃꯥ ꯀꯔꯤ ꯋꯥꯍꯩ ꯀꯧꯕꯒꯦ? ꯑꯗꯨꯛ ꯀꯟꯕ ꯊꯃꯣꯏꯁꯤꯕꯨ ꯁꯣꯟꯊꯍꯟꯕ ꯋꯥꯍꯩ ꯅꯃꯧꯗ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯂꯩꯃꯅ ꯁꯨꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯁꯥꯎꯔꯤ. ꯍꯩ, ꯆꯨꯝꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯐꯥꯔꯁꯤ ꯐꯥꯎꯕꯗ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯉꯝꯂꯤꯕ꯭ꯔꯣꯕ? ꯅꯠꯇꯦ, ꯅꯪꯅ ꯅꯆꯥꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ. ꯑꯗꯣ ꯑꯩꯗꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯄ ꯇꯥꯔꯕ꯭ꯔꯕ ꯇꯧꯔꯤꯁꯦ? ꯍꯩ, ꯌꯥꯔꯣꯏ. ꯑꯩꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯄ ꯌꯥꯔꯣꯏ, ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯃꯥ, ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯠꯀꯩ ꯃꯨꯠꯄꯀꯗꯤ. ꯑꯗꯨꯅꯅꯦ, ꯉꯜꯂꯤꯉꯩꯁꯤꯗ ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯁꯤꯗꯒꯤ ꯅꯈꯣꯡꯗꯣ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯆꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯏꯜꯂꯣ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯈꯟꯖꯧ ꯅꯁꯥꯅ. ꯎꯍꯩ ꯌꯥꯟꯗꯕꯤ, ꯎꯍꯩ ꯄꯥꯟꯗꯕꯤ ꯎ ꯅꯪꯗꯤꯅꯦ, ꯏꯪꯈꯣꯜꯁꯤꯗꯒꯤ ꯐꯨꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯗꯧꯕ ꯑꯩꯅ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯁꯨꯝ ꯍꯧꯖꯤꯟꯗꯨꯅ ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯕꯗꯤ ꯏꯪꯈꯣꯜ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ, ꯁꯥꯒꯩ ꯁꯣꯏꯗꯨꯅ ꯃꯨꯠꯄ ꯇꯥꯔꯦ. ꯊꯔꯣꯗꯣ ꯍꯟꯇꯛ ꯃꯨꯠꯇꯤ ꯃꯄꯤ ꯇꯥꯔꯛꯂꯦ.
ꯋꯥꯔꯧꯕ ꯈꯣꯡꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯦꯝꯗ ꯌꯦꯡꯁ ꯀꯔꯤꯅꯣ ꯏꯃꯥ ꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯅ ꯑꯣꯏꯅꯤꯡꯅ ꯑꯣꯏꯈꯤꯕ꯭ꯔꯣ ꯃꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥꯎꯅꯤꯡꯉꯤ ꯏꯃꯥ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯎꯍꯟꯕꯤꯗ꯭ꯔꯦ ꯃꯃꯥ ꯃꯤꯡꯊꯣꯜ ꯄꯤꯕꯤꯗ꯭ꯔꯦ ꯏꯃꯥ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯒ ꯇꯣꯛꯂꯗ꯭ꯔꯣ ꯏꯃꯥ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯏꯃꯥ ꯂꯩꯃꯅ ꯊꯔꯣꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯃ ꯐꯥꯎꯕ ꯇꯥꯁꯤꯟꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯂꯛꯏ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯄ꯭ꯔꯦꯝꯒꯗꯣ ꯄꯣꯛꯂꯛꯀꯅꯨ ꯁꯦ ꯌꯥꯔꯦ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂ ꯂꯥꯎꯅꯦ ꯅꯪ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯅꯪ ꯅꯃꯤꯠꯇꯣ ꯄꯦꯟꯅ ꯌꯦꯡꯉꯣ ꯁꯤꯗꯒꯤ ꯈꯪꯉꯤꯗꯅ ꯅꯪ ꯏꯃꯥ ꯂꯩꯃꯗꯣ ꯐꯠ ꯃꯥꯅ ꯄꯥꯏꯔꯝꯕ ꯁꯨꯡꯆꯤꯠ ꯑꯗꯨꯅ ꯊꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯔꯣꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯒꯝ ꯆꯪꯈ꯭ꯔꯦ ꯊꯔꯣ ꯃꯥꯁꯨ ꯁꯨꯝꯆꯤꯠ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯋꯥꯍꯩ ꯁꯤꯠꯄ ꯍꯧꯏ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯧꯅ ꯁꯣꯟꯊꯔꯦ ꯇꯞꯅ ꯁꯨꯡꯖꯩ ꯃꯊꯟ ꯃꯇꯣꯝꯅꯗ ꯊꯔꯣꯗꯣ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯅꯪꯅ ꯇꯝꯕꯤꯔꯤꯕ ꯀꯨꯝꯍꯩꯁꯤꯕꯨ ꯀꯩꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯑꯩ ꯋꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯃꯃꯥ ꯑꯣꯏꯕꯗ ꯑꯃꯨꯛꯇꯪꯗꯤ ꯐꯪꯍꯟꯕꯤꯌꯨ ꯑꯩꯕꯨꯁꯨ ꯏꯃꯤꯠꯇ ꯏꯆꯥꯃꯨꯛꯇꯪꯗꯤ ꯎꯍꯟꯕꯤꯌꯨ ꯍꯦ ꯏꯁꯣꯔ ꯑꯩ ꯆꯩꯊꯦꯡ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯋꯥꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯦ ꯊꯔꯣ ꯃꯊꯟꯇ ꯃꯇꯣꯝ ꯋꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯋꯥꯍꯩꯁꯤꯡꯗꯣ ꯃꯊꯟꯇꯅ ꯁꯣꯟꯖꯗꯨꯅ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯁꯤꯡꯗꯣ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯔꯣ ꯃꯍꯥꯛ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯏꯔꯨ ꯃꯥꯏꯊꯔꯨꯔꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯅꯪꯅꯅꯕ ꯍꯥꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯨꯗ ꯇꯣꯝꯕꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯍꯥꯏꯔꯛꯂꯤ ꯍꯥꯏ ꯊꯔꯣ ꯇꯥꯇꯣꯟ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯔꯣ ꯃꯥꯁꯨ ꯃꯣꯃꯣ ꯅꯣꯛꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯂꯩꯖꯔꯝꯒꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯣ ꯅꯪ ꯏꯃꯥꯒ ꯃꯥꯟꯅꯅ ꯋꯥ ꯉꯥꯡꯅꯔꯝꯒꯅꯨꯀꯣ 이마나 하이버 와싱 다실라가 레럼가노 아동 강닝 방강스스누 이마디 난 그이수 간전가누고 ꯍꯣꯏ ꯇꯥꯔꯨꯏ ꯀꯩꯁꯨ ꯈꯟꯖꯤꯜꯂꯣꯏꯗ 이마나 하이버 와다보 ꯀꯔꯤꯅꯣ ꯁꯨꯃꯩꯕꯨ ꯐꯥꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯅꯤ ꯑꯩ ꯀꯩꯁꯨꯝꯇ ꯈꯟꯗꯦ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯗꯨꯅꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯐꯅꯕ ꯅꯤꯡꯊꯤꯅ ꯏꯔꯦꯟꯖꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ ꯏꯟꯊꯤꯅ ꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯥꯕꯁꯨꯅꯦ ꯐꯗꯣꯛꯑꯒ ꯂꯩꯔꯝꯃꯨ ꯍꯣꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯂꯩꯔꯝꯒꯦ ꯐꯕꯁꯨ ꯑꯣꯏꯔꯝꯒꯦ ꯑꯗꯣ ꯇꯥꯇꯣꯟ ꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯄꯨꯡꯁꯤꯡ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯣꯝꯕꯅ ꯃꯣꯂꯤ ꯊꯣꯛꯂꯒꯦ ꯑꯩꯁꯨ ꯍꯣꯏ ꯇꯥꯇꯣꯟ ꯇꯣꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯃꯥꯁꯨ ꯇꯨꯃꯤꯟ ꯐꯃꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯃꯗꯣꯝꯅꯇ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯊꯕꯛ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯂꯩꯃꯅ ꯃꯆꯥꯕꯨ ꯈꯝꯂꯛꯏ ꯍꯩ ꯏꯃꯥꯒꯤ ꯇꯣꯝꯕ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯣꯝꯕ ꯃꯥꯁꯨ ꯆꯠꯂꯤꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ 이마 ꯀꯩ ꯍꯥꯏꯒꯦ ꯂꯩꯃꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯆꯥꯕꯨ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯕ꯭ꯔꯣ ꯃꯇꯝꯕꯨ ꯌꯥꯝꯅ ꯊꯦꯡꯂꯕ꯭ꯔꯣꯅꯦ ꯅꯪꯕꯣ ꯇꯣꯝꯕꯅ ꯍꯣꯏ ꯏꯃꯥ ꯈꯔ ꯑꯗꯨꯝ ꯊꯦꯡꯂꯦ ꯃꯇꯝꯁꯦ ꯑꯗꯣ ꯏꯃꯥꯕꯨ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯅꯆꯥꯗ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯛꯄꯤꯌꯣ ꯌꯥꯒꯅꯤꯗ ꯂꯩꯃꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯊꯦꯡꯉꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯊꯕꯛꯇꯣ ꯆꯠꯊꯣꯛꯅꯕ ꯇꯧꯔꯨꯔꯣ ꯀꯣꯟꯅ ꯏꯪꯅ ꯋꯥꯔꯤꯗꯣ ꯏꯃꯥꯒ ꯁꯥꯔꯁꯤ ꯐꯖꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨꯗꯔ ꯀꯩꯅꯣꯝꯃ ꯏꯃꯥꯒ ꯑꯣꯏꯅꯅꯦ ꯁꯥꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯀꯣꯟꯅ ꯐꯖꯅ ꯉꯥꯡꯅꯔꯁꯤ 이마가 ꯆꯠꯂꯨꯔꯣ ꯀꯩꯁꯨ ꯂꯩꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯏꯆꯥꯅꯁꯨꯅꯦ ꯍꯦꯟꯅ ꯕꯥꯞ ꯇꯥꯔꯝꯗꯧ ꯄꯣꯠꯅꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯈꯪꯂꯕ ꯋꯥꯅꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯣ ꯇꯣꯝꯕ ꯈꯪꯉꯤ ꯈꯖꯤꯛꯇ ꯂꯩꯃꯅ ꯍꯥꯏꯅꯤꯡꯂꯤꯕ ꯃꯔꯧ ꯂꯩꯕ ꯋꯥꯗꯣ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯂꯩꯃꯅ ꯇꯣꯝꯕ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯗꯕ ꯁꯤꯒꯤ ꯃꯇꯥꯡꯅꯤꯅꯦ ꯅꯪꯕꯣ ꯅꯪꯅ ꯂꯨꯍꯣꯡꯕꯗꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯑꯗꯨꯕꯨꯅꯦ
ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯅꯃꯤꯠꯇꯅ ꯆꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯅꯪꯅ ꯑꯁꯨꯝ ꯅꯆꯥ ꯌꯥꯎꯗꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄꯅꯤꯅꯦ ꯇꯥꯔꯤꯁꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯁꯥꯒꯩꯁꯦ ꯀꯟꯅꯅꯕ ꯀꯔꯤꯅꯣ ꯈꯤꯇ ꯈꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯕ ꯏꯆꯥꯒꯤ ꯋꯥꯔꯤ ꯃꯨꯟꯅ ꯁꯥꯅꯤꯡꯉꯤꯅꯤ ꯑꯗꯣ ꯅꯪꯗꯤ ꯊꯕꯛꯁꯨ ꯆꯦꯜꯂꯤ ꯇꯧꯔꯤꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯅꯦ ꯇꯣꯝꯕꯗꯣ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯠ ꯑꯗꯨꯒꯤ ꯋꯥꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯏꯃꯥ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯑꯩ ꯊꯕꯛ ꯊꯤꯡꯂꯤ ꯊꯕꯛ ꯊꯣꯛꯑꯒꯦ ꯑꯗꯨꯒ ꯏꯃꯥ ꯁꯥꯒꯩ ꯑꯁꯤ ꯀꯩꯁꯨ ꯃꯨꯠꯂꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯩꯔꯥ ꯆꯨꯈꯠꯈꯤꯅꯤ ꯁꯣꯏꯗꯅ ꯆꯨꯔꯛꯈꯤꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯃꯇꯨꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯂꯩ ꯃꯃꯥꯁꯨ ꯁꯠ ꯍꯩ ꯇꯥꯅꯤꯡꯗꯦ ꯋꯥꯁꯣꯏ ꯉꯥꯡꯅꯨ ꯅꯪꯅ ꯅꯆꯥꯗꯤ ꯄꯣꯛꯇꯅ ꯀꯔꯝꯅ ꯃꯩꯔꯥ ꯆꯨꯗꯣꯔꯤ ꯎꯍꯩꯁꯨ ꯄꯥꯟꯗꯕꯤ ꯎ ꯑꯃ ꯌꯨꯝꯁꯤꯗ ꯊꯝꯂꯒ ꯀꯔꯝꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯩꯔꯥ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯂꯥꯛꯇꯣꯔꯤꯕꯅꯣ ꯀꯔꯝꯅ ꯂꯥꯛꯇꯣꯔꯤꯕꯅꯣꯕ ꯍꯥꯏꯌꯨ ꯍꯟꯇꯛꯃꯨꯛꯇꯤ ꯇꯣꯝꯕꯗꯣ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯂꯩꯃꯅ ꯑꯃꯨꯛ ꯍꯩ ꯈꯣꯟꯒ ꯋꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯐꯔꯦ ꯆꯠꯂꯨ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯃꯨꯟꯅ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯣ ꯋꯥꯈꯜ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯁꯤꯃꯗꯤ ꯈꯪꯉꯨ ꯅꯪ ꯃꯨꯟꯅ ꯇꯣꯝꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥ ꯂꯩꯃꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗꯅ ꯃꯍꯥꯛ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯈ꯭ꯔꯦ ꯂꯩꯃꯗꯣ ꯃꯊꯟꯇ ꯁꯣꯟꯖꯍꯧꯏ ꯁꯥꯎꯔꯤ ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗꯤ ꯂꯦꯞꯄꯤꯅꯦ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯤꯅꯦ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯒ ꯇꯥꯅꯤꯡꯗꯕ ꯃꯇꯧꯁꯨ ꯎꯠꯇꯅꯒ ꯇꯧꯏ ꯐꯩ ꯑꯗꯨꯗꯤ ꯐꯩ ꯈꯪꯅꯤꯗꯅ ꯑꯩꯅꯁꯨ ꯉꯝꯅꯕ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯍꯦ ꯂꯩꯃ ꯑꯩꯉꯣꯟꯗꯒꯤ ꯅꯣꯏꯅ ꯀꯔꯝ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯁꯨ ꯂꯥꯏꯗꯕꯤꯅꯤ ꯀꯩꯅꯣ ꯑꯆꯠꯆꯥ ꯂꯩꯃꯗꯣ ꯄ꯭ꯔꯞ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯧ ꯊꯔꯧꯕꯨ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯈꯣꯟ ꯋꯥꯡꯅ ꯀꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯔꯧ ꯃꯥꯁꯨ ꯃꯁꯥ ꯉꯝꯗ ꯈꯨꯝꯖꯔꯩ ꯑꯗꯨꯕꯨ ꯂꯩ ꯃꯃꯥꯅ ꯍꯥꯟꯅ ꯇꯥꯞ ꯂꯥꯛꯂꯗꯨꯅ ꯋꯥ ꯀꯌꯥ ꯍꯧꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯒꯤ ꯀꯩꯒꯤ ꯁꯨꯍꯟꯈ꯭ರೆ ꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯤ ꯌꯨꯝꯂꯦꯠ ꯆꯔꯥ ꯍꯨꯟꯅꯤ ꯈꯪꯗꯕꯤ ꯅꯪꯗꯤꯅꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯀꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯃꯧꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯅꯪꯁꯦ ꯄꯨꯡꯈꯥ ꯍꯦꯛ ꯈꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯪꯁꯦ ꯈꯪꯂꯕ꯭ꯔꯣ ꯏꯃꯥ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯔꯦ ꯐꯔꯦꯁꯦ ꯁꯤꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯨꯔꯝꯃꯨꯀꯣ ꯁꯨꯗꯕ ꯌꯥꯔꯣꯏ ꯅꯪꯅꯦ ꯅꯔꯤꯟ ꯈꯔ ꯇꯦꯡꯗꯕ ꯌꯥꯔꯔꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯜꯂꯛꯇ꯭ꯔꯦ ꯅꯣꯏꯁꯦ ꯑꯗꯨꯅ ꯂꯥꯛꯅꯗꯨꯅꯅꯦ ꯋꯥꯔꯛꯄ ꯇꯥꯔꯦ ꯅꯈꯣꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯃꯅ ꯊꯥꯔꯤꯛꯇ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯛꯂꯤ ꯊꯥꯔꯤꯛꯁꯨ ꯐꯤ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯒ ꯈꯨꯃꯤ ꯃꯣꯂꯤꯅ ꯍꯣꯏ ꯏꯃꯥ ꯁꯨꯒꯦ ꯑꯩ ꯂꯣꯏꯅ ꯐꯤꯁꯤꯡꯁꯦ ꯁꯨꯒꯦ ꯁꯨ ꯃꯍꯩ ꯌꯥꯟꯗꯕꯤꯁꯤꯗꯤ ꯂꯩꯃꯗꯣ ꯃꯃꯧꯗ ꯄꯩꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥꯊꯤ ꯇꯧꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯔꯣ ꯃꯥꯅ ꯐꯤ ꯃꯌꯥꯝꯁꯤꯡꯗꯣ ꯀꯟꯅ ꯋꯥꯅ ꯁꯨꯖꯔꯦ ꯃꯣꯂꯤꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯉꯝꯗꯅ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯊꯤꯅꯗꯤ ꯇꯝꯂꯝꯃꯤꯗꯀꯣ ꯑꯩꯁꯦ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯃꯥꯁꯨ ꯑꯣꯏꯕ ꯉꯝꯗꯕꯤ ꯑꯣꯏꯍꯟꯕꯤꯔꯤꯅꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩ ꯆꯩꯅꯥ ꯀꯌా ꯐꯪꯂꯦ ꯉꯁꯤꯗꯤ ꯐꯖꯅ ꯌꯥꯝ ꯋꯥꯔꯦ ꯍꯦ ꯏꯁꯣꯔ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯍꯟꯕ ꯉꯝꯍꯟꯕꯤꯌꯨ ꯏꯆꯥ ꯄꯣꯛꯍꯟꯕꯤꯌꯨ ꯑꯩꯕꯨ ꯃꯃꯥ ꯃꯤꯡꯊꯣꯜ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨꯒꯕ ꯊꯔꯣꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯤ ꯋꯥ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯊꯔꯣ ꯃꯃꯤꯠꯇꯨꯗ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯐꯤ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯊꯕꯛ ꯀꯌꯥꯗꯣ ꯃꯥꯅ ꯂꯣꯏꯅ ꯁꯨꯔꯝꯃꯤ ꯊꯕꯛ ꯑꯌꯥꯝꯕꯁꯤꯡꯁꯦ ꯇꯣꯝꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯝꯐꯝꯗꯅꯤ ꯇꯣꯝꯕꯒꯤ ꯃꯇꯥꯎ ꯅꯟꯗꯣꯅ ꯇꯣꯝꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯇꯥꯎ ꯅꯪ ꯅꯆꯥ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯅꯩꯅꯦ ꯃꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯏꯇꯥꯎ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯅꯟꯗꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯔꯒ ꯏꯀꯥꯏꯕ ꯈꯖꯤꯛꯇꯤ ꯄꯣꯛꯂꯦ ꯏꯀꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯏꯇꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯏꯕꯛ ꯊꯤꯕꯅꯔ ꯀꯔꯤꯅꯣ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯉꯝꯗꯅ ꯂꯩꯔꯤ ꯂꯥꯏꯕꯛ ꯊꯤꯅ ꯅꯟꯗꯣꯅ ꯏꯇꯥꯎ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯦ ꯀꯔꯤꯅꯣ ꯇꯧꯗꯅ ꯑꯐ ꯐꯠꯇ ꯈꯔꯁꯨ ꯇꯥꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯇꯨꯡꯗ ꯏꯇꯥꯎ
ꯏꯇꯥꯎꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯇꯥꯎ ꯇꯣꯝꯕ ꯅꯪ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯗꯨꯅ ꯅꯆꯥ ꯌꯥꯎꯅꯕ ꯇꯧ ꯍꯣꯏ ꯏꯇꯥꯎ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯇꯥꯎ ꯅꯟꯗꯣꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯕꯒꯦ ꯏꯆꯥ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯅꯟꯗꯣꯗ ꯅꯣꯛꯃꯤ ꯈꯨꯝꯂꯩ ꯑꯩꯒꯤꯕꯨꯗꯤ ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯦ ꯏꯇꯥꯎ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯏꯆꯥꯁꯤꯡꯗꯣ ꯑꯣ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯍꯌꯦꯡꯋꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯉꯥꯏꯖꯅꯕ ꯄꯨꯟꯅ ꯂꯝꯕꯥ ꯑꯣꯏꯅ ꯄꯨꯕꯗ ꯃꯥꯅꯤ ꯏꯇꯥꯎ ꯆꯨꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯅꯨꯄꯥ ꯃꯁꯦꯟ ꯑꯅꯤ ꯁꯨꯖꯕꯁꯤꯁꯨ ꯐꯩꯗ ꯑꯗꯨꯅꯤ ꯏꯇꯥꯎ ꯌꯥꯝ ꯐꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯛꯄꯗ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯗꯣꯏꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥꯎ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯃꯇꯥꯎ ꯑꯅꯤꯗꯣ ꯊꯕꯛ ꯇꯧꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯕ ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯅꯟꯗꯣꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯇꯞꯂꯞꯅ ꯍꯟꯗꯛꯃꯨꯛꯁꯨ ꯏꯇꯥꯎ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯕꯒꯤ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯔꯤ ꯏꯇꯥꯎ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤ ꯃꯁꯤ ꯇꯧꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯆꯥ ꯅꯧꯅ ꯐꯪꯒꯅꯤ ꯏꯇꯥꯎ ꯇꯣꯝꯕ ꯃꯥꯁꯨ ꯈꯪꯅꯤꯡꯅ ꯃꯇꯧ ꯑꯃ ꯎꯠꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯥ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯤ ꯏꯇꯥꯎ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥ ꯐꯪꯒꯅꯤ ꯀꯔꯝꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯉꯝꯒꯅꯤ ꯏꯇꯥꯎ ꯍꯥꯏꯌꯨ ꯅꯪꯅ ꯈꯪꯂꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯕ ꯏꯇꯥꯎ ꯅꯟꯗꯣꯅ ꯇꯞꯅ ꯅꯣꯛꯃꯤ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪ ꯁꯥꯎꯕꯗꯤ ꯁꯥꯎꯔꯛꯀꯅꯨꯀೋ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯛꯀꯅꯨꯀꯣ ꯏꯇꯥꯎ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯔꯤꯁꯨ ꯄꯣꯛꯂꯣꯏꯅꯦ ꯑꯩ ꯀꯔꯤꯝꯇꯁꯨ ꯁꯥꯎꯔꯣꯏꯅꯦ ꯁꯤ ꯍꯥꯏꯔꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯣꯕ ꯅꯟꯗꯣꯅ ꯏꯇꯥꯎ ꯑꯩꯒꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯅꯪꯁꯦ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯑꯉꯥꯡ ꯌꯥꯎꯅꯕ ꯇꯧꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯔꯣ ꯍꯥꯏꯕꯗꯨꯅꯗꯤ ꯑꯣꯏꯔꯔꯣꯏ ꯅꯪꯒꯤ ꯅꯆꯥ ꯄꯤꯕ ꯉꯝꯂꯔꯣꯏ ꯃꯗꯨꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯃ ꯊꯤꯗꯨꯅ ꯅꯧꯅ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯇꯧ ꯃꯗꯨꯅ ꯐꯒꯅꯤ ꯏꯇꯥꯎ ꯐꯒꯅꯤ ꯇꯣꯝꯕꯗ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯅꯤꯡꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯇꯣꯝꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯗꯣ ꯐꯥꯊꯔꯒ ꯍꯥꯏꯔꯛꯂꯤ ꯑꯁ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯑꯣꯏꯊꯣꯛꯂꯣꯏꯗ ꯏꯇꯥꯎ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯅꯧꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯊꯔꯣꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯅ ꯏꯇꯥꯎ ꯅꯟꯗꯣ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯐꯔꯛ ꯇꯥꯅꯤ ꯑꯩ ꯄꯥꯝꯗꯦꯕꯣ ꯏꯇꯥꯎ ꯄꯥꯝꯗꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯁꯨ ꯃꯁꯤꯗ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯇꯣꯛꯑꯣ ꯑꯗꯨꯝꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯃꯤꯠꯇꯅ ꯆꯥꯎꯗꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯍꯦꯛ ꯂꯩꯔꯣ ꯏꯇꯥꯎ ꯅꯪ ꯑꯁ ꯏꯇꯥꯎ ꯅꯟꯗꯣꯅ ꯈꯪꯗꯦ ꯏꯇꯥꯎ ꯑꯣꯏꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯊꯤꯗꯨꯅ ꯅꯆꯥ ꯌꯥꯎꯅꯕ ꯅꯪꯒꯤ ꯁꯥꯒꯩ ꯃꯨꯠꯇꯅꯕ ꯇꯧꯖꯧ ꯁꯤꯗ ꯂꯩꯔꯦ ꯇꯣꯝꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯄꯥꯝꯂꯛꯇ꯭ꯔꯗꯨꯅ ꯁꯝꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯐꯔꯦ ꯏꯇꯥꯎ ꯌꯥꯔꯦ ꯇꯣꯛꯂꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯦꯞꯄꯁꯤ ꯑꯩ ꯅꯨꯄꯤ ꯅꯧꯅ ꯑꯃꯨꯛ ꯊꯤꯕꯗꯤ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯏꯆꯥ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯂꯦꯜꯂꯒꯦ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯏꯆꯥ ꯌꯥꯎꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕ ꯍꯤꯡꯂꯕꯗꯤ ꯌꯥꯔꯦꯗ ꯃꯁꯤꯅ ꯕꯦꯟꯊꯣꯛꯂꯒꯦ ꯅꯟꯗꯣꯗ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯍꯣ ꯐꯔꯦ ꯇꯧꯔꯣ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦꯗꯅ ꯋꯥꯈꯜꯗꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯣꯛꯇꯣ ꯈꯖꯤꯛꯇꯤ ꯈꯟꯗꯗꯨꯅ ꯋꯥꯈꯜ ꯊꯥꯗꯧ ꯇꯣꯝꯕꯅ ꯍꯣꯏ ꯏꯇꯥꯎ ꯍꯣꯏ ꯑꯗꯨꯝꯅ ꯇꯣꯝꯕꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯂꯦꯞꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯥꯎ ꯅꯟꯗꯣꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ ꯂꯩꯃ ꯈꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯊꯔꯣꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤ ꯕꯥꯕꯒꯤ ꯀꯔꯤ ꯍꯥꯞꯄꯧꯒꯦ ꯆꯥꯛ ꯈꯖꯤꯛꯇꯪ ꯊꯥꯗꯧꯔ ꯕꯥꯕ ꯅꯃꯛ ꯍꯥꯞꯆꯔꯛꯀꯦꯗꯣ ꯈꯣꯝꯕꯁꯨ ꯃꯃꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯨꯡꯁꯤꯅ ꯈꯨꯝꯗꯨꯅ ꯄꯤꯔꯛꯂꯤ ꯈꯣꯝꯕꯅꯗꯤ ꯑꯗꯨ ꯃꯃꯧꯁꯦ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯌꯥꯔꯦ ꯏꯄꯥꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ ꯏꯃꯥ ꯑꯣꯏꯕꯤꯃ ꯑꯣ ꯑꯃꯨꯛ ꯊꯔꯣꯗꯣ ꯃꯅꯦꯝꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯏꯃꯥꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯧꯒꯦ
ꯀꯔꯤ ꯍꯥꯞꯆꯧꯒꯦꯅꯃꯣ ꯂꯩ ꯃꯗꯣ ꯈꯣꯟꯗꯥ ꯋꯥꯔꯞ ꯍꯧꯔꯞꯅ ꯈꯨꯝꯃꯛꯏ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯀꯔꯤꯁꯨꯅꯦ ꯑꯋꯥꯠꯄꯒ ꯂꯩꯖꯗ꯭ꯔꯦ ꯑꯣꯛꯂꯦ ꯑꯣꯛꯂꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒꯅꯦ ꯏꯄꯣꯛ ꯑꯃ ꯄꯣꯛꯇꯦ ꯅꯤꯡꯕ ꯊꯨꯡꯗꯕꯁꯤꯗ ꯑꯗꯨꯅꯅꯦ ꯌꯥꯔꯦ ꯀꯔꯤꯃꯠꯇꯅꯦ ꯍꯥꯄꯛ ꯂꯥꯛꯄꯑꯅꯨ ꯆꯥꯔꯔꯣꯏ ꯂꯩꯃꯒꯤ ꯋꯥꯀꯥꯏꯗꯨꯅ ꯈꯣꯝꯕꯗꯣ ꯈꯧꯗꯦꯝ ꯂꯩ ꯑꯗꯨꯕꯨ ꯇꯣꯝꯕ ꯑꯃꯅꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯋꯥ ꯍꯥꯏꯗ ꯌꯦꯡꯕꯇꯃꯛ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯃꯗꯣ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯃꯤꯠꯁꯤꯗꯅꯦ ꯑꯩꯕꯨꯗꯤ ꯏꯁꯨ ꯍꯥꯏꯕꯀꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯎꯕ ꯐꯪꯖꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯏꯁꯨ ꯎꯕꯒꯅꯦ ꯊꯥꯖꯕꯒꯗꯣ ꯃꯥꯡꯉꯦ ꯏꯪꯈꯣꯜꯁꯤꯗ ꯎ ꯑꯀꯪꯕꯤ ꯑꯃ ꯍꯧꯖꯤꯟꯗꯅꯅꯦ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯈꯣꯝꯕꯗꯣ ꯍꯟꯗꯛꯇꯤ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯂꯤ ꯃꯃꯧꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤ ꯍꯥꯏ ꯃꯃꯥ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯆꯥꯛ ꯆꯥꯁꯤꯈꯣ ꯆꯥꯛꯁꯦ ꯉꯥꯛꯇ ꯏꯪꯊꯤꯅ ꯆꯥꯅꯕ ꯇꯧꯁꯤ ꯑꯔꯦꯝꯕꯗ ꯋꯥꯁꯣꯏ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯋꯥꯁꯣꯏ ꯉꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁ ꯑꯩꯅꯅꯦ ꯋꯥꯒꯁꯦ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦꯅꯦꯀꯣ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯑꯩꯅ ꯋꯥꯒꯁꯦ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯉꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯩꯃꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯈꯨꯠꯇꯣ ꯍꯥꯝꯃꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯇꯧꯗꯨꯕꯨ ꯎꯔꯒ ꯊꯔꯣꯃꯥꯗꯤ ꯃꯨꯟꯅ ꯃꯣꯂꯤ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯅ ꯊꯃꯣꯏ ꯃꯅꯨꯡꯗꯨꯗ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯃꯧꯗ ꯌꯦꯡꯂꯒ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨꯀꯣ ꯅꯃꯥꯁꯦ ꯋꯥ ꯈꯔ ꯉꯥꯡꯒꯟꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨꯀꯣ ꯊꯔꯣꯁꯨ ꯇꯞꯂꯞꯅ ꯈꯨꯝꯂꯩ ꯍꯣꯏ ꯄꯥꯕꯣꯡ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯤꯌꯦ ꯄꯥꯕꯣꯡ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯇꯣꯝꯕ ꯃꯥꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯆꯤꯝꯕꯥꯟ ꯑꯗꯨꯗꯒꯤ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯃꯗꯨꯁꯤꯡꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯄꯣꯛꯂꯝꯗꯦ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯁꯣꯛꯄ ꯑꯃꯗꯤ ꯄꯣꯛꯂꯤ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯨꯝꯕ ꯍꯤꯞꯅꯗꯨꯅ ꯂꯩꯅꯔꯕꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯊꯔꯣ ꯃꯥꯁꯨ ꯈꯨꯝꯃꯤ ꯇꯥꯏꯌꯦ ꯇꯥꯇꯣꯟ ꯀꯔꯤ ꯍꯥꯏꯒꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯩ ꯅꯪ ꯉꯁꯥꯏ ꯏꯃꯥꯒꯤ ꯃꯇꯧꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯣ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯁꯨ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯔꯣ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯅꯪ ꯊꯔꯣ ꯃꯍꯥꯛ ꯅꯣꯡꯃꯤ ꯇꯧꯁꯤꯜꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥ ꯑꯗꯨꯒꯤꯅꯤ ꯇꯥꯇꯣꯟ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯟꯗꯦꯗ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯤꯌꯦ ꯇꯥꯇꯣꯟ ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯑꯩ ꯀꯩꯁꯨꯝꯇ ꯈꯟꯗꯦꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯇꯣꯟ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯁꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯏꯆꯥ ꯄꯣꯛꯄ ꯉꯝꯗꯕꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯕꯒꯤꯅꯤ ꯑꯗꯨꯅ ꯇꯥꯇꯣꯟ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯍꯦꯟꯕ ꯑꯃꯇ ꯈꯟꯗꯤꯌꯦ ꯇꯥꯇꯣꯟ ꯇꯣꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯔꯒ ꯑꯣꯏꯅ ꯊꯃꯣꯏꯗꯣ ꯁꯣꯛꯂꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯊꯔꯣ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯏꯕꯛꯇ ꯂꯣꯏꯅ ꯇꯝꯂꯝꯂꯕꯅꯤꯀꯣ ꯑꯗꯨꯅ ꯑꯁꯨꯝ ꯂꯦꯟꯕꯗ ꯇꯥꯔꯦ ꯑꯗꯨꯕꯨ ꯊꯔꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯁꯤ ꯀꯔꯤ ꯇꯧꯕꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯌꯦꯡꯁꯤ ꯑꯐꯕꯗꯣ ꯊꯔꯣꯅ ꯍꯣꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛꯀꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌా ꯇꯥꯟꯅꯗꯨꯅꯁꯨ ꯌꯦꯡꯁꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯏꯁꯣꯔꯗꯒꯤ ꯅꯤꯅꯗꯨꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯌꯦꯡꯁꯤ ꯅꯤꯗꯨꯅ ꯐꯪꯁꯨ ꯐꯪꯒꯅꯤꯗ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯩꯅ ꯑꯗꯣ ꯅꯪ ꯏꯃꯥꯅ ꯑꯣꯠꯄꯅꯦꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯗꯨꯁꯤꯡꯗꯣ ꯅꯪ ꯃꯇꯝ ꯈꯔꯇꯪꯗꯤ ꯈꯥꯡꯈꯣꯀꯣ ꯅꯪ ꯈꯥꯡꯉꯣ ꯊꯔꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯃꯃꯥ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯏꯃꯥꯅ ꯁꯣꯏꯗꯅ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯑꯃꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯈꯤꯅꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯅꯤ ꯑꯗꯨꯅ ꯅꯪ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯌꯨꯀꯣ ꯊꯔꯣꯁꯨ ꯅꯣꯛꯃꯤ ꯈꯨꯝꯂꯩ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯣꯏ ꯇꯥꯇꯣꯟ ꯑꯩ ꯉꯥꯏꯒꯦ ꯁꯣꯏꯗꯅ ꯃꯇꯝꯗꯨ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯐꯪꯖꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯒꯦ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯉꯥꯏꯒꯦ ꯑꯩ ꯃꯈꯣꯏ
ꯃꯈꯣꯏ ꯇꯥꯇꯣꯟ ꯃꯥꯅꯤ ꯃꯥꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯌꯥꯝ ꯂꯩꯗꯧꯅꯤ ꯅꯪꯒꯤ ꯅꯇꯨꯡꯗꯁꯨ ꯑꯩꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯊꯔꯣ ꯁꯨꯡꯀꯥꯎ ꯀꯥꯎꯒꯅꯨ ꯍꯣꯏ ꯇꯣꯝꯕ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯕꯨ ꯋꯥꯍꯩꯅ ꯑꯃꯗꯤ ꯃꯑꯣꯡꯅ ꯃꯇꯧꯅ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄꯤꯕꯗ ꯅꯠꯇꯅ ꯊꯔꯣ ꯃꯥꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯎꯠꯂꯤ ꯇꯥꯊꯣꯛꯂꯤ ꯐꯣꯡꯅ ꯑꯃꯔꯣꯝꯗ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯃꯔꯨꯞ ꯅꯟꯗꯣꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯜꯂꯛꯄ ꯑꯗꯣ ꯃꯍꯥꯛ ꯌꯥꯅꯤꯡꯕ ꯁꯨꯡꯐꯥꯎ ꯐꯥꯎꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯟꯁꯨ ꯄꯜꯂꯗ꯭ꯔꯦ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯇꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯔꯦ ꯇꯣꯝꯕ ꯃꯥꯇꯅ ꯊꯥꯔꯤꯛꯄꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤ ꯋꯥꯍꯩ ꯉꯥꯛꯇꯁꯨ ꯑꯣꯏꯅ ꯇꯧꯔꯤ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯇꯣꯝꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯟꯗꯣ ꯅꯠꯇꯕ ꯃꯇꯥꯎ ꯑꯃꯅ ꯐꯅ ꯇꯥꯛꯂꯛꯂꯤ ꯃꯗꯨꯗꯤ ꯂꯥꯡꯗꯦꯡꯗ ꯂꯩꯕ ꯏꯅꯦ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯋꯥꯏ ꯅꯤꯖꯔꯨꯔꯣ ꯑꯉꯥꯡꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯛꯏ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯣꯝꯕꯅ ꯍꯥꯏꯔꯤ ꯅꯠꯇꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ ꯂꯥꯟꯗꯦꯡꯒꯤ ꯏꯃꯥ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯏꯃꯤꯠꯇ ꯏꯆꯥꯎꯕ ꯐꯪꯒꯗ꯭ꯔꯣ ꯁꯣꯏꯗꯅ ꯐꯪꯒꯗ꯭ꯔꯕ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯩ ꯏꯇꯥꯎ ꯁꯣꯏꯗ꯭ꯔꯕ ꯏꯅꯦ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯏꯅꯦ ꯑꯃꯥꯏꯕꯤꯗꯨꯗ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯅꯤꯖꯧ ꯑꯃꯗꯤ ꯏꯅꯦ ꯑꯃꯥꯏꯕꯤꯅ ꯇꯧꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯑꯃ ꯄꯥꯡꯊꯣꯛꯎ ꯃꯗꯨꯕꯨ ꯇꯧꯔꯕꯗꯤ ꯏꯇꯥꯎ ꯅꯪ ꯁꯣꯏꯗꯅ ꯅꯃꯤꯠꯇꯅ ꯆꯥꯎꯕ ꯉꯝꯂꯅꯤ ꯁꯣꯏꯗꯅ ꯉꯝꯂꯗꯕꯅꯤ ꯏꯇꯥꯎ ꯇꯣꯝꯕꯗ ꯍꯔꯥꯎꯃꯟꯕꯅ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯃꯇꯥꯎꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯌꯥꯝꯅ ꯐꯔꯦ ꯏꯇꯥꯎꯅ ꯁꯨꯝꯅ ꯍꯥꯏꯕꯤꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦꯀꯣ ꯁꯣꯏꯗꯅ ꯏꯃꯤꯠꯇ ꯏꯆꯥꯎꯕ ꯉꯝꯖꯒꯦꯀꯣ ꯏꯇꯥꯎ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯉꯝꯖꯔꯣ ꯅꯪꯒꯤ ꯅꯆꯥ ꯐꯪꯖꯔꯣ ꯏꯇꯥꯎ ꯅꯨꯃꯤꯠꯇ ꯅꯆꯥꯎꯕ ꯐꯪꯖꯔꯣ ꯏꯊꯧ ꯊꯣꯡꯕ ꯏꯇꯥꯎ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯅꯔꯒ ꯃꯇꯥꯎ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅꯅ ꯀꯣꯟꯁꯤꯟꯅꯩ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯒ ꯀꯥꯏꯅꯔꯛꯂꯤ ꯃꯨꯟꯅ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯍꯪꯂꯛꯂꯤ ꯈꯪꯗꯣꯔꯛꯂꯤ ꯀꯔꯤ ꯀꯔꯝꯕ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯣꯝꯕ ꯃꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯃꯇꯥꯎꯒ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯔꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯃꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ haraunari. Amukke hen harauriba se atai nate tharo mahakni. Tharo madi magi wakhalda asagi mayol ama chonglakpagum tawkhre. Maram aduna mumondoglakle. Adamna imung aduda wari kupthana sarabada makhoi imung ado tinthana hayengmak ase makhoi imung pulap landengi ini amaibi hoida chatlansi haina khanakhre munna. Adamna hayengi numita chatlani haina lepnakhre. Numittugi numidang aduda harau tomba amani tharo makhoi anido wari sanajarami. Tombana tharo khara leiraga sidagidi aikhoi ni gisu asa amadi umba phanglani ko. Matam kayadagi manglakpa manglanado aikhoi ni punna mangphangnadore ko tharo. Tharo masu khumlai momon tawduna makhoi taton mangphangnadore udore aikhoi ni gisu imitta ichamadi soidada. Ugadawre soidana isorna so thousand bibo isunu ko oisanu. Hoi makhoi taton oisanu soidana soiganida. Ahing aduma tomba madi tharo makhoi ni do nusi bo wari kaya saduna ahing do mahokre. Wakal singdo haraubana loikre asagi pamel ama maton chongkre. Adamna mathangi thangnaba ayuktuda tomba tharo khomba amadi leima makhoi pulapto landengi ini amaibi dugi manangta chatlare. Ini amaibi aduna tharo mahakpu punna kupna yengbiraba matungda ira thongni su tawbirakle. Maduda nattana tharo magi pibukningda thawai anigi khongdafam su pibiduna isor magi maphamda thawai nijaraduna tharobu mama oiba ngamnaba haina thau tawkhre ini amaibi duna. Adum tawna ini amaibi dugi matingdagidi tharodo matam kharagi matungdadi mahak yam thazadana mahak mirolakle. Tharo mana mirolaklabada leima mahak su haraure imungdugi miyoising loina haraunare. Adoge su mathakta leimado magi mamabu amukke hena nusina loina biba hokre hanagi matogum lakpa
ꯂꯥꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯊꯔꯣ ꯃꯥꯁꯨ ꯃꯥꯒꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯇꯧꯕꯤꯔꯛꯄꯁꯤꯗ ꯍꯔꯥꯎꯖꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯊꯥꯕꯨꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯔꯣꯗꯣ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯐꯩꯕꯣꯛ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯂꯩꯔꯦ ꯍꯥꯟꯅꯒꯨꯝ ꯃꯍꯥꯛ ꯃꯧ ꯆꯥꯕꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯗꯣ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯄꯥꯟꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ